ꯁꯦꯝꯕ ꯂꯣꯏꯔꯦ ꯄꯤꯁꯁꯦ ꯁꯤ ꯊꯣꯛꯑꯦ ꯁꯤꯅ ꯉꯧꯔꯅꯤ ꯃꯔꯤꯡꯒꯥꯒ ꯀꯩꯅꯣꯒ ꯈꯔ ꯆꯥꯝꯊꯣꯛꯑꯒ ꯆꯥꯝꯗꯣꯏ ꯁꯤ ꯄꯤꯁꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯄꯤꯁꯁꯤꯡꯁꯦ ꯇꯧꯔꯒ ꯄꯤꯁꯁꯤꯡꯁꯦ ꯉꯧꯊꯔꯅꯤ ꯑꯗꯨꯒ ꯉꯧ ꯂꯣꯏꯔꯒ ꯇꯥꯎꯔꯒ ꯊꯣꯡꯉꯅꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯏꯟꯖꯜꯂꯦ ꯆꯥꯝꯗꯣꯛꯑꯅꯤ ꯍꯧꯖꯤꯛ ꯁꯤꯒ ꯆꯥꯝꯃꯅꯤ ꯆꯥꯝꯃꯅꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯌꯧꯁꯤꯜꯂꯛꯏ ꯃꯔꯨꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯁꯔꯨꯛꯇ ꯄꯨꯟꯗꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯄꯣꯂꯥꯔ ꯔꯤꯖꯟ ꯑꯃꯗꯤ ꯃꯁꯤꯒꯤ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯌꯧꯔꯛꯂꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕ ꯌꯨꯚꯤ ꯃꯈꯜ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤꯅꯤ ꯑꯃꯗꯤ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯕꯤ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤꯅ ꯁꯔꯨꯛ ꯈꯔ ꯈꯛꯇꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯧꯔꯛꯏ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯅꯠꯇꯕ ꯑꯔꯣꯏꯕꯒꯤ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯁꯤ ꯑꯣꯖꯣꯟꯒꯤ ꯂꯩꯔꯣꯜ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯨꯞꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯆꯨꯞꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯗꯤ ꯃꯥꯂꯦꯝꯗ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯑꯦ ꯑꯃꯁꯨꯡ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯕꯤ ꯍꯥꯏꯔꯤꯕ ꯃꯆꯥꯛ ꯑꯅꯤ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯏꯂꯤꯁꯥ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯃꯤꯑꯣꯏꯕꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯃꯅꯝꯁꯤ ꯉꯥꯎꯖꯦꯅ ꯊꯋꯥꯏ ꯇꯥꯡꯈꯩ ꯀꯦꯖꯤꯗ 1,100,000 ꯄꯤꯅ ꯑꯗꯩ ꯆꯦꯜꯂꯤꯅꯤ ꯁꯤꯒꯗꯤ 1,100,000 ꯄꯤ ꯑꯆꯧꯕꯁꯨ ꯐꯪꯗꯕ ꯑꯗꯤ ꯀꯦꯖꯤ ꯑꯃ ꯂꯨꯝꯃꯦ ꯌꯥꯝ ꯆꯥꯎꯔꯦ ꯏꯁꯤꯡꯁꯨ ꯐꯖꯔꯦ ꯊꯣꯡꯕꯗ ꯃꯦꯗꯥꯝꯅ ꯊꯣꯡꯕꯤꯔꯅꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯁꯤꯁꯨ ꯆꯥꯝꯗꯣꯏ ꯆꯥꯝꯗꯣꯛꯑ ꯊꯣꯡꯒꯦ ꯐꯔꯦ sini mari nggak kari kari sini pan thong ani sini kamen nggak kalau pun ngobrol ani sambil loh ya kamen itu ngobrol thì nó copy pan thì jadi đâu đấy còn